Pausia di yumpam oiba maroiba pau kharab de taujari. Lecturer sing makhoi gi mapung phapa matam youdringei da transfer Toukhibagi mathakta action Loukhatkadabani. None amadi Tamenglong district ki contract secondary lecturer sing makhoi gi mapung phapa matam youdringei da transfer Toukhibagi mathakta action Loukhatpenaba Joint Tribe Students Association JTSA gi maikadagi appeal taurakle. Ngasi Manipur Press Club da pangthokiba pangmising ka unabagi Thoramda JTSA ge secretary Masanbo Theo Maina hai None amadi Tamenglong district ki tongan ba institution sing da sarkarna darkar oiba lecture sing thabirakpada JTSA na sarkar ba thagat pa phangdokchari adubo district sing asida recruit tawrakiba contract secondary lecturer sing mapung phatringai da transfer amuk tawthokpikre sarkar gi directive ki matung inadi appointment adu akaknaba school kharagini amade transfer tawroi aibasu palle maram maduna asigumba ranba thawang chathariba asida matik chaba action lokhatpiyo amadi sarkar gi school tampham sangsingda atopa mioi na mahut sinbagi thawang kayasu thengnai masagi mathaupu mapung phana pangthokpa ngamdaba atopada sinathokpa asigumba makhal ki mioi sing asigi mathakta sarkar na matik chaba action lokhatpiyo loina education minister S Rajena changnaina school karamdaba oja sing ki mathakta action lokhatkiba adumak association asigi maikidagi thagatpa phangdokchari loina association asina su angamba mongda minister amadi Education Minister ki wakil launching mapung phana na bahona bada angam pamating pangani aina sumhang na phangdoke nakala maromda mayek sengbo order thoktriba phawba sis work strike sanction ki gane tha asigi kunithoi de ki changsilaki ba amakta gi sis work strike ngasi numit nipan di suhre Manipur gi sing amasung tam gi college pumbada paralyze thokre college pumbada sit in protest su sathare khongjanga si college oja singda tarisupa UGC pay scale sanhanaba amasung UGC Regulation 2018 Chanhana Chamamnadaba Mayek Sengpo Order Amathoktriba Phawba Hanba Leire hairi All Manipur College Teachers Association Amaktagi Serol Amana hai Amaktagi tax team nagasi koina chatuna yengselaba amadi Unit Secretary singna pirakpa report singki matung ina Manipur College Singjamai Modern College Porompat Oriental College Tagel Ideal Girls College Akampat CI College Bisnupur Moirang College Moirang Sosanpur College Sosanpur Lilong Hauribi College Lilong Thoubal College Thoubal United College Sandel Kha Manipur College Kaksinga Singbada sit in protest phamduna Solidarity Utke Students Union gi election gi scrutiny pangthoke Amaktana oja singbo makhoi gi active involvement amadi masa masa gi khanna sis work strike mapung phan bagidamak unit college khodimak po thagat pa phangdorakle Ningsing bayay amaktana sis work strike chathana students union election 2020-21 kamari lainaba thabak singda relax tawkhrabane ngasi scrutiny mapung phana pangthokre adupo sis work strike ki khongjangdi ahongba leiroi masi oja puram hanba leitana pandam phangtriba phawba changsinminasi haina appeal tawbagi loinana strike asibo subject townaba tongan ba maikadigi lakpa khudong chadaba khudik punna solidarity uttana mayok minase khongjangasi acceptable order ma phangtriba phawba Hanbal Leire hairi Mioi ama Toury yallaga siramle Thoubal district ki Thoubal police station na konba khangabok Cherapur high school ki Mangol gi Phairolda nupa ama Toury yallaga siramle hairi Thaudoga sing asi ayupung mga makhairom tabada lambi chatpa Mioi singna thengnarakibani Laikhidraba Mioi adu khangabok Moirang Pali Kaitheldagi Laisram Jatramasa sahi kunganipan apokpa Buddha koba Mioi ni haiba khangbangamkhre siramle ba mafam aduda forensic science ki expert team galoina police na asiba haksang adu lokotke unnatural death case ama lokhalaga asiba haksang adu jenims ki mirol sang the postmortem examination tawraba matong imong marung ki biosing da sinakre haire thaudok asigi matang da police na case ama lokhalle haire atopa pau amadana Moreh Fire Sub-station onthokpa fivm amada Leire staff quarter leitabana Leimaida phak tharaga Tumle Technopol district ki manung chana Moreh border town da leiriba fire sub-station Moreh asi yamna fivm chadana leire mayok langpok thorko matam da mai kanbada sinagadaba gari sing thampham oiriba building asichu ningkhairakpa yabagi fivm amada haujik leire masida natana staff quarter leidabana ariba building ki floor da plastic tripal amasung phak tharaga Leimaida fireman amadi staff kyana tumpham oiduna leire Moreh border town da leiriba fire sub-station asigi fivm asi ngasi pausi asina agdengna yengsilubada khanglakibadi fire sub-station asi lising adikun gi April tharaga tarita matam adugi minister of state family welfare oiramba Mioi koijamna sangakibane
matam adudagi hauna hojik phawba staff sing leinaba quarter mada sabidre masina maram oiduna masa masagi paisa puthokcharaga pakhal oina khanduna tupam jampham oina leirakpa sahi masing yamlakle habesu khangbang amkhe hojik fire sub-station Moreh gi building leiriba asi aduki matik phibam chadre yuar habagi thodokumba thorakpa matamda hektam ningkhai khiba yabagi phibamda leire adubo hojik phawba Manipur sarkar gi mieng changtuna sebjin sajabagi thabak paikhatana leirambasu thengnake Kangluan gi wangbada Parliamentary Secretary oikibasing disqualified tawada thinthalle Congress Kangluan gi wangbada Parliamentary Secretary oikiba tharaga nithoi disqualified tawada constitutional ki wangbada matam thinthalle hain Indian National Congress na national media sing da phongdokre Parliamentary Secretary tharaga nithoi disqualified tawdana thambaga mari leinana Indian National Congress INC na chinduna Delhi delaiba Congress headquarter da pangthokpa pawgi mifam amada All Indian Congress Committee AICC की All India Law and Human Rights Department की Chairman Dr. Abhishek M. Singhbina hai थौदोक असिना डेमोक्रेसी की मसक थेनबदा नतना खुसेम की ओइबा माउंगदा MLA सिंह मसिंग यामले नम्फु सफु की दिचत चथरे सुप्रीम कोर्ट न फावब ताखरब राय अमपु ngasi फावब मणिपुर की गवर्नर थबक तो ओंथोक्तना लेरे लोइनना EC आइनसु चपचाबा थबक अमता लौखतना लेरे हाइखे Magnahai Parliamentary Secretary tharaga nithoi hojik phawba disqualified tawdana thintharaga leiribasigi report chayol marigi manungda piraknaba Supreme Court na Election Commission of India da directive pikibaga loinna masiga mari leinana EC aina Manipur gi governor da jerol ama thamkhre aiba khangbangamle aduba masi phawba matam thinthagi gadra aibagi singnaba lei hojik phawba Supreme Court na takiba thamanga henjilagle haukiba kumja lising ani taraga tareta Manipur da pangthokiba general election da Congress na masing yamna kabangam khibane Congress na kunipan kapa matam da BJP na sukna tagi kunma thoikak kake adubu BJP na huran lana dalingak semke matawasum na laibak asigi state khar da su thoke Manipur da BJP na lusing bal laingak hek semki baka kanglon gi wangmada Parliamentary Secretary tharaga nithoi hapke makha tarakpa atopa pau amadana Kalen-gi asaba mahousadagi Hen-gani India Meteorological Department IMD की मतुकिंदा हौजिक्तगी मे था फावबसी अवांग नोंपुक लमदम यावना कालेनगी साबगी चांग महौसागी लेफम थोकप चांगी मथक्ता सागने हाइरे अदुमोइनमक मय थंगप इंडिया अदुगा खा इंडिया ददी नॉर्मल टेंपरेचर लेफम थोकपगी माखादा लेरबा याइसु हाइरे IMD डायरेक्टर जनरल मुतुन जॉय महाफटरना हाइ इंडो गंगाटिक फैंस पंजाब हरियाणा चंडीगढ़ दिल्ली ईस्ट यूनि छत्तीसगढ़ झारखंडगी ओडिशा फावबा हौजिक्तगी मे था फावबसी लेफम थोकपा चांगदगी 0.5 डिग्री सेल्सियस हेंकलबा याय छत्तीसगढ़ अदुगा ओडिशा दा मर्करी असि डिग्री सेल्सियस 0.86 अदुगा 0.66 डिग्री सेल्सियस नॉर्मल दगी हेंकटना लेरबा याय हाइरे समर फोरकास्ट मातुंगिना हिमालय की चिंखोंग चिंगादा लेबसिंग अदुगा अवांग नोंपुक यावना मफम खरादा नुबिदांगी नॉर्मल सीजनल मिनिमम टेंपरेचर सु वांगना लेरबा याय हाइरे अरुबेदा कंटेंट सिंग असिगी मरपिबा पाउ खरा असिबा पाउ दमजरिबा Manipur local news YouTube channel amadi Facebook page asidagi yengbir bupuna patagasari channel asina domta kanarabadi subscribe tawidri basina subscribe tawiro loinana like and share tawso kabi gupuna mukpu amukana thagasari